Chin State Zomi ka CNA ga ngarang ayok pung mapanrom taba daida kapna bada Zomi ki misimina kaya yaukre haidi. Driver ani kankhre haukiba tha asigi tarukta Kasar district gi driver Rizul Haq amadi Nasiruddin kauba miyoi anibu khulai paiba miyoi mangarom na Tamenglong district ki wapham amadagi phaduna pukibadagi mafam khangduna lairakhiba adu Assam Police, Manipur Police amadi Assam Rifles ki combined team amana punna rescue operation sathaduna ngarang tek takaidana kanba ngamkhre haidi. Naga political issue bu India na malem gi miyam dalana uhana bohona re haina NSCN na phongdokre. Indo-Naga political issue gi matangda aranba thosal thorang sathaduna laire haina NSCN na Government of India bu maral sirakle. Lup asigi Ministry of Information and Publicity na thadrok serolamada kumja 1997 da peace talk ase hek sathaba horopadagi ngasi phawba Naga political issue amadi Naga miyam gi identity bu India lengakna malem gi miyam da lana uhana bohona duna lakle. India government na aron ba thorang kaya amaguluna na minam sori gi thawong kaya sathaduna NSCN bu lana uhana bohona de sahi humudra helaba issue asibu suppressive amasung divisive policy rom da puna bohona de haide zero sina makha taraduna kumja 2002 da Italy Milan da lup asagi India lengakta khuyek pina kiba memorandum of understanding MOU bu thugaide MOU adu gi matungina unlawful activity eki makha da NSCN bu terrorist outfit amagum ngang basak polep kodabani adubu agreement adugi wapham sing India government na thugaire lup asagi kilosar alemla zamir bu international law gi makha da prisoner of war ama oina ikai khumnabagi mahut haukiba sahi marirom asi mahapur terrorist outfit ki member amani haiba wapham thamduna phajin punsinduna thamliba si aranbo thawongne amadi thawong asimak nagabu namthana bo hona bani haiba wapham su thamlagle India government na chatharaglu thawong asida naga political issue gi sahi humudra khungsatta lakliba luk asina taraina logde amadi India government na Indo-Naga political issue gi warusin purakna ba puksel sengna thabak tawdana lairi hainasu India government bu maral sirakle satellite imagery amasung intelligence ta yumpam oiraga popi yanthatpagi thabak leptre haire kuki amasung maitai ani gi lan marak asida security force da Manipur da ain kaina singi lamda popi pami tharamba sing manghanbagi thabak kankhalakle sarkarna ain kaina tharamba drug sing manghalakwa sibu Manipur da thogleba irang sigi horokphom gi maruoiba maram ama oire Assam Rifles CRPF state police yauna sing da popi tharamba sing manghanbagi thabak sing sathari drive asida ahanba round da chauna mai pak pangamkhre popi pambi pak sana manghanbagi thabak ase mapung oina kuki singna namna tariba Churchanpur Kangpokpi amasung Naga singna namna tariba Ukhrul district ki area dani official source ki matungina de haukiba December thadagi ngasi phawbada district ahum gi lam acre sama da tharamba popi pambi sing yanthatuna manghankhre haide ningai sangdana rakpadagi onsinduna nomai kapada miyoi ama sogle senariba miyoi police na phagatkre haide ngarang nuidang pung mapanom taba matamda Imphal police station ki manung chanba bauparada leba education minister TS Basanto Kumar ki quarter da worker masel ningai sangdana rakpadagi onsinduna nomai kapna bada miyoi ama sogle senariba miyoi police na phagatkre haide soglaba miyoi adugi mamingna laisap heroje chahi nipu apokpa laikhidraba anganghal kawi Nambol police station gi manung chanba waheng khumandagi ne aduga thaudo aduda senariba pharaba miyoi adugi mamingna sanam nando sahi nipu manga kawi haide mahaksu Nambol kakmiyai dagi ni haide miyam gi wakata naba lairiba outer gi MPD singi miyam na thiba khangdre haina MP Lesemba Sana Jawbana phongdokre Manipur gi oina lairiba Lok Sabha gi member of parliament gi member ani ase Delhi da ayamba matamda laiba gi mohta Manipur da oina laibiyo outer gi MPD singi miyam na thiba khangdre haba phawba yawnare haina Rajya Sabha gi MP Lesemba Sana Jawbana phongdokre